Mitai Singi Anova Chahi Hoban Mit Sajibu Noma Panba Chairau Bangasi Lining Laishon Chatnavi Amadi Harau Tayamba Galonina Pangkokli. Imphal Police East Police na Ketrigao da Mayai Kaba Chinjaki Mayokta Drive Chathakre Police Personnel Amayauna Miwebal Futara Rong Fagat Pangamtre. Amasung Mitaibu Drive Ama Oibagi Indian Constitution ki Article 342 da Piriba criteria sing chap channelizaba Furup Amani Haine ex-minister El Jatrana Hairi. Mayamba Kurumjari Ahan Bada Impact TV ki Maikai Dagi Maitai Singi Chahi Hoba Sajibu Nong Mapan ba Chairau Bagi Yaifa Pauzel Pizari. Adom na yengbiri ba se Impact News ni ay Pinky Okram na Husik Pungsa se Fau Bagi Maruipa Pausing Miyam da Pizari. Mitai Natraga Maitai Furup ki Yamna Maru Oiba Anoba Chahi Hoba Numit Sajibu gi Nong Mapan ba Chairau Bagi Thauram Ngasi Manipur gi Mafam Kayada Harau Tayamba Kaloinana Pangthokre. Thauram asiga mari lenana miyam na ngamjaba hailei manamasing lining thauda katlaba matungda ningthina thong thaklaga mathe lukoi kaya leikhiraba ipai pusingi mafamda katchaduna hena faba punsirol gidamak thongni jakhi yumlon kairo nabasinga mathe lukoi lanaduna nungsinaba hengatna ba hotnari tungda yumgi imung singna amata oina chaklen ama chaminai Nungthilgi matamda miyamna manak nagpachingda kaduna pumna magpu pokpiba apokpa mapugi mafamda khurumnai ngasigi yamna nungairaba thauram asiga mari leinana India gi President Ramnath Kovind Manipur gi Governor Dr Nazma Heptullah Chief Minister Nongthomba Birena Yaifa Pauzel piduna lamda masida hena nungaiba santi leiba ingtapa amadi nungsi chanaba puraknanaba miyamda warep lawmina si haibagi wafam phongdokhiba laikhrabani Chokthua phajade haba Dogre Poem Kumjali Singani Gasupna Tarani Pangi Chaisu Royal Walking Stick Kusinabaki Thauram Ngasi Uttara Sanglen Sana Konungda Pangthokre Chai Asi Chaithaba Oina Suknu Ward Number Ahumgi Moirang Them Yaime Maitai Hapagaloinana Chaisu Manipur gi Maidingule Semba Sana Chaubana Achamba Tauram Amagaloinana Ibudho Pakhangba Lining Thau Nongsaba Amadi Ima Yumzau Lairembi Sana Konung Uttara Sanglen Dalaiba Sanglen the Kusinaki Thauramatuda Angom Ningthau Sana Konungi Khwailakpa Thokchom Ibohal Laloi Tanba Okram Manglem Thangsu Hanba Yumnam Bhuma Babu Macha Yauna Sana Konungi Angamathau Singna Sarukyaki Maidingulai Semba Sana Chaubana Mamang Chahi ki Chaithaba Okram Koireng Badaki Royal Stick Chaisu Lauraba Matungda Chahi Asikaning Thau Laipak ki Apafat Tapumba Moirang Them Yaima Maitaida Punanaba Yaifa Warol Galoinana Chaisu Adukusinaki Sajibugi Nongma Panba Chairauban Lakpaga Mari Lenana Chahini Furom Mi Changdana Lairaklaba Lang Thabal Kunjagi Lang Thabal Konungi Laifam Len Ngasidaki Amuk Nahona Hangdokre Manipur University ki campus Manung Dalaiba Taruk Subasam Rifles ki camp ka Thangnana Laiba Laifam Len Asi Ngasi Lang Thabal gi Akoibada Tariba Khunja Singh Amadi Taruk Suba AR gi official Singa Yanabama ki Matung ina Hangdokhibani Hiramasi ki Matangda Taruk Suba AR gi company commander na Paumi Singh da Phongdorakpada Maitai Singi Chahi Hoba Numit Sajibugi Nongma Panba Chairaubana Lakpada Furup Asigi Nat Amasung Chatnabi Ikai Khumnabu Utpa Oina AR gi camp Manung Dalairiba Laifam Len Asida Miyamna Laktuna Lai Khurumbagi Ayaba du Pibani Haina Phongdoraki Loinana Laifam Len Asi Hangdokna Naba Hotnabada Achauba Thaudang Lauriba Langthabal Apunba Committee ki convener Karam Momochana Phongdorakpada Chairauba Numita Ipa Ipu Haktaktagi Laifam Len Asida
कादुना मियामना लाई खुरुम्बा चटनारमी मरम अदुना महौसागुम ngasiदगी लाइफमलेन असिदा चतुना लाई खुरुम्बगी अयाबा अदु मियामदा फंगहननबा होटनबनी हाइना फोंदोरखी अकोई लंगथवाल कुंजा अकोई लंगथवाल कुनुंग हाइना खंगनरिबा मफम मसिदा चही 1980 अदाइदगी लेखरिबदुना हौजिक 2018 असिदा अकोई ngasi हाइबा अकोई सजिबुगी नोमा पानबा मैतै चैरावबा हाइना म्यामना खंगनरिबा असिदा अकोई चैरावबगी अकोई लाई खुरुम्बा से अकोई हौदोंनबा लंगथवाल कुंजा लंगथवाल मंत्रिखोंग नौरेम लैकाई दुगा ओइनाम लैकाई थोंजू क्यांगै पुलप पुल्लगा अकोई कमिटी में हाइतारे जॉइंट कमिटी में कोई सेमजरगा ngasiगी नुमित असिदगी अकोई मैतै चैरावबा अमसुंग गौरगी हाइबदी चैरावबगा मरि लेनबा अकोई कुमैसिंग असिगी अकोई लाई खुरुम्बगी थौरम मसिंग असिदगी अकोई हौरे सजिबु नोंगमा पानबा चैरावबगी मरुइबा थौरम अमा ओइना ngaligai matamdagi chatnaduna laklaba chingkabagi thauram ngasisu tongan tonganba mafam kayada maitei furupki miyoi kayana harau tayamna saruk yaduna pangthoknaki chingmairongda leiba chairaw chingdasu naha ahal nupi nupa khaktana yamlaba miyamna maitei thajatki chahigi ahobu numit asida chahi asina मिथोई मिहेनबा वातापादबा अमदी चिंगना वांगबकुम हिरम खुदिंगदा वांगे माई पाके हाइबा वाखलोंदा चिंग कानखी अमदी मफम अदुदा लैरिबा लाइफमदा खुरुमनखी मेहौरोलदगी हौना चैरावबा नुमितकी चाकचा मतुंगदा पांगथोकलिबा चिंग काबगी थौरम असि पिकलिबा अंगांग कयाना पामजबा कैदौंगै यौरक्कदगी हाइना ngaijaba थौरम अमा ओइदुना लाकली ngasi sajibugi nongma panba chairaubga mari leinana thalo sipi lokta leiba nongpok chingu thong laifam lenda ima leisem inat loisang na sinduna manipur gi tongan tongan ba mafam singdeki lakpa miyamna laifam len asida leiriba tharo ima amadi ibudo nongpok chingu arabagi khuvamda thongni kre loinana maitai gi ipanat ipunat puna honana yokhat minana ba mifam amasu pangthokre hiramasigi matangda impact news ki reporter Ketrimayum Prem की रिपोर्ट अमा सजिबुगी नोंगमा पानबा चैरावबु नुमित मैतै सिंगी ओइबा चहि हौबु नुमित हाइना मियामना नुमित असिबु युमदा तोंगान तोंगानबा मथेल लुकोइ लांगदुना अमदि तोंगान तोंगानबा मखोइना थाजबा मफमसिंगना चतुना लाई खुरमदुना लाकदोरिबा चहि असिबु नुंगाय याइफबा तंदुलैताबा चहि अमा ओइनबा थौनैजरि आइनो जुग लैरिबसे इम्फाल ईस्ट नबोदियागी मनाक्ता लैबा थलोसिपि लोक हाइना खंगनरिबा नोंपोक चिंगु थोंग हाइना खंगनरिबा मैतै सिंगी ओइबा सेंगलबा लाइफम असिदनि हारिबा लाइफम असिदा थरो इमागी मफमदा थौनिजरबा तुंगदा चिंगु चिंग हाइबदि चिंग असिदा कारगा हारिबा मफम असिदा लैरिबा इबुदो नोंपोक हराबगी मफमदा थौनिजदुना चहि असिदा तोंगान तोंगानबा फत्तबा मदि लाकदौबा अवाबा क्या ngakthokpiduna tangdu leitaba nungaifaba ma oinabagidamag thौनिजरि हौजे हौजे मफम असिदा वांगलबा चिंग असि कादुना इबुदो नोंपो खराबु थौनिजब लाकलिबा मियामगा उनजरगा लाकदोरिबो चहि असिदा करी करमबा पाउजिल पिनिंगबा मदि करी करम वहाइसिंग हाइनिंगबगे हाइबदो मियाम पुना तामिनसे होइना हानादि नोंमो पामगा खंजरम देबको हौजिदि दम खंजरमनिना याम नुंगाइजरे अदुना अनोवा चहिना लाकपसिदा मयाम इमाइचा पुमनमकसे अमत्त ओइना मैतै लेपाक्सिगी पुनमिनजबसे पामजे याम नुंगाइ हाइदि सुमाइना मैतैगी को सुमाइ लाइ खुरमबा ममा लैबा खोटबा सि फंजाबसे नुंगाइ लाकनि दम चहि कुदिंगी चनवा चहिना लाकपद को मिपुम खुदिमकसे हाइदि मैतै ओइदबा सुम हाइदि मयामसे मैतैदा हंजलगा पुलब नखोइ मैतैगी आइडेंटिटी सिगुमसे कनमिनसेन हाइदनि अंगांग अहल नुपी नुपा खाइदना हाइरिबा नोंपोक चिंगु सिंग लैरिबा इबुदो नोंपोक हराबगी फमसिदा मियामना थौनिबा लाकलिबा से तोंगान तोंगानबा थाजनबिदा मखोइगी आइबा लाकदोरिबा से असिदा याइफा थौनि कया नीनबगिदमक लांनबा गांतनि हाइरिबा इबुदो नोंपोक हराबा
ꯑꯁꯤꯒꯤ ꯊꯧꯔꯥꯡꯂꯤꯕꯁꯤꯡꯒ ꯎꯅꯖꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯊꯛꯁꯣꯝ ꯎꯂꯤꯄ ꯂꯥꯏꯐꯝ ꯑꯁꯤꯒꯤꯅ ꯈꯨꯔꯥꯏꯄꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟ ꯆꯤꯡꯈꯠꯆꯔꯦ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯄꯤꯕꯥꯁꯤꯡꯅ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯁꯤꯅ ꯃꯁꯛ ꯇꯥꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝ ꯁꯤꯅ ꯇꯥꯛꯏꯅꯤ ꯑꯗꯨꯅ ꯆꯤꯡꯉꯨ ꯅꯣꯡꯄꯣꯛ ꯑꯍꯥꯔꯕ ꯍꯥꯏꯕ ꯃꯐꯝ ꯑꯁꯤ ꯆꯤꯡꯉꯨꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤ ꯅꯣꯡꯄꯣꯛ ꯑꯍꯥꯔ ꯑꯍꯥꯟꯕ ꯂꯥꯏ ꯃꯩꯇꯩꯒꯤ ꯀꯔꯝꯕ ꯀꯥꯟꯗ ꯃꯩꯇꯩꯁꯤꯕꯨ ꯃꯩꯇꯩ ꯑꯣꯏꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯆꯤꯡꯉꯨ ꯅꯣꯡꯄꯣꯛ ꯑꯍꯥꯔꯕꯗ ꯁꯂꯥꯏ ꯃꯁꯛ ꯈꯪꯅ ꯀꯥꯔꯛꯇꯅ ꯊꯧꯅꯤꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯥ ꯃꯁꯛ ꯈꯪꯖꯕ ꯃꯁꯥ ꯃꯁꯛ ꯈꯪꯖꯔꯒꯗꯤ ꯃꯥꯒꯤ ꯈꯣꯡꯐꯝ ꯁꯦꯡꯅ ꯂꯥꯏꯅꯤꯡ ꯈꯪꯅ ꯁꯦꯡꯅ ꯍꯤꯡꯉꯀꯥꯟꯗꯗꯤ ꯅꯨꯡꯁꯤꯅꯕ ꯆꯥꯅꯕ ꯑꯃꯃꯝꯗꯤ ꯂꯣꯏꯅꯃꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯥꯛꯁꯤꯗ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯦꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯨꯛꯇꯗꯤ ꯌꯧꯒꯦꯅ ꯈꯜꯂꯛꯄꯗ ꯉꯁꯤꯗꯤ ꯌꯧꯕ ꯐꯪꯉꯦ ꯅꯨꯡꯉꯥꯏ ꯋꯥꯗꯦ ꯌꯨꯝꯗ ꯃꯅꯥ ꯃꯁꯤꯡ ꯆꯥꯔꯛꯑꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯌꯦ ꯌꯨꯝꯗ ꯀꯩꯀꯩ ꯊꯣꯡꯕ ꯆꯥꯔꯛꯏ ꯃꯅꯥ ꯃꯁꯤꯡ ꯆꯥꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯔꯛꯄꯁꯤꯗ ꯏꯁꯥꯗ ꯀꯩ ꯍꯥꯏꯅꯤ ꯑꯅꯧꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯤꯡꯕ ꯑꯗꯨꯝꯕ ꯑꯃ ꯄꯣꯛꯑꯦ ꯋꯥꯈꯜꯗ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔ ꯁꯨꯝ ꯂꯩꯕꯤꯌꯣꯅ ꯋꯤꯁ ꯄꯤꯅꯤꯡꯉꯦ ꯅꯪ ꯆꯤꯡ ꯀꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯝꯐꯥꯜ ꯏꯁꯀꯤ ꯅꯕꯣꯗꯤꯌꯥꯒꯤ ꯍꯦꯛ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯊꯂꯣꯁꯤꯄꯤ ꯂꯣꯛ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯍꯥꯏꯔꯤꯕ ꯂꯣꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯣꯡꯄꯣꯛ ꯆꯤꯡꯉꯨ ꯊꯣꯡ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯂꯦꯟ ꯑꯁꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯩꯇꯩꯁꯤꯡꯒꯤ ꯆꯠꯅꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯠ ꯑꯃꯗꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯂꯤ ꯂꯣꯏꯅꯅ ꯉꯁꯤꯃꯛ ꯅꯣꯡꯃ ꯄꯥꯟꯕ ꯁꯖꯤꯕꯨꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯅꯣꯡꯄꯣꯛ ꯆꯤꯡꯉꯨ ꯊꯣꯡ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯂꯦꯟ ꯑꯁꯤꯒꯤ ꯍꯦꯛ ꯑꯣꯏꯔꯣꯝ ꯊꯪꯕ ꯍꯥꯏꯕꯗꯤ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯀꯥꯔꯛꯂꯒ ꯆꯤꯡ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯏꯕꯨꯙꯧ ꯅꯣꯡꯄꯣꯛ ꯍꯔꯥꯕꯒꯤ ꯈꯨꯕꯝꯗ ꯃꯤꯌꯥꯝꯅ ꯊꯧꯅꯤꯖꯔꯒ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯅꯣꯡꯄꯣꯛ ꯆꯤꯡꯉꯨ ꯊꯣꯡ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯂꯦꯟ ꯑꯁꯤꯒꯤ ꯑꯣꯏ ꯊꯪꯕ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯎꯆꯥꯟ ꯄꯥꯝꯕꯤ ꯀꯌꯥꯅ ꯅꯥꯄꯣꯝ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯍꯧꯔꯤꯕ ꯁꯨꯝꯂꯕ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯔꯛꯂꯒ ꯅꯣꯡꯄꯣꯛ ꯆꯤꯡꯉꯨ ꯊꯣꯡ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯂꯦꯟ ꯑꯁꯤ ꯑꯃꯨꯛ ꯇꯥꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯃꯤꯌꯥꯝꯁꯤꯡꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯍꯥꯏꯕꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯅꯥꯠ ꯃꯩꯇꯩꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀꯁꯨ ꯈꯟꯅꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯒꯗꯧꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯨꯃꯦꯁꯣꯔꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯅꯣꯡꯄꯣꯛ ꯆꯤꯡꯉꯨ ꯊꯣꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯒꯨꯝ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯀꯪꯂꯩ ꯏꯅꯥꯠ ꯆꯥꯎꯈꯠꯄ ꯂꯨꯞ ꯅꯝꯕꯣꯜꯅ ꯁꯨꯁꯤꯟꯗꯨꯅ ꯃꯣꯡꯌꯥꯝꯕ ꯂꯝꯄꯥꯛ ꯅꯝꯕꯣꯜ ꯀꯧꯕꯣꯋꯥꯛ ꯆꯤꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯕꯁꯟꯇ ꯔꯤꯇꯥꯌꯔꯗ I.P.S. ꯑꯦꯟ ꯇꯣꯃꯥꯜ ꯃꯉꯥꯡ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯄꯔꯁꯟ C.H. ꯕꯁꯟꯇ ꯑꯃꯗꯤ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ngasi thoram aduda nat ki oiba mukna jagoi isai kaya pangthokpaga loinana mai paklaba singda khudol piduna pukning thaugatki Chahi khudingi sajibugi nongma panba chairauba numita leptana pangthoknarakliba poknafam ima haina mingthonba isai nongmai gi thoram ngasi su palace compound da leiba Chandrakriti auditorium da pangthokre Machalai mana sinduna pangthokliba thoram asida lamdam asiki maming leiraba saisakpa saisakpi kayana maming leiraba isai kaya khudol tamkibaga loinana mioi cha kayana saruk yakhi isai nongmai gi thoram aduda mioi cha kayana saruk yakhi Manipur Students Federation MSF na sinduna chahi khudingi leptana chatharakpa iramdam saitha isai gitarani thoiraksuba edition ngasi Bisnupur district ki Taubul da leiba ibudhau Yangoi ningthau laibungda pangthokre ngasi ki thoram aduga mari leinana MSF mayai loisangi president ngari yanbam Milan na phongdorakhibada Manipur gi miyamda isai na piba ithil amada masigi kanaba sing kharata oirabasu Kanaba fangba ngamnanaba pandamda MSF na iramdam saitha isai asi pangthokpani haiki
Mayai kaaba chinjak maru fangna muthananaba Manipur police na lepa leitana changsilakliba khongjangi saruk ama oina ngasi Imphal East ki Ketrigao da Park Sanathi humba ki tabak chathakre Ketrigao Assembly Constituency ki MLA N Indrajit yauna Youth Voluntary Association Ketrigao na maru oiba thaudang lauduna chathakiba drive aduda police personnel ama yauna mioi marfutara rom mafam aduda mayai kaaba chinjak chaba amadi leiba lakpada fagat pangamki Mioi sing adugi marakta mayai ka bachinjak sizinaba mioi khara khangatuna drug yoliba mioi sing fananaba makhoi ki yum singda changsinduna thiba humba ki thabak chathaki Imphal East ki additional SP operation na mangjauna na fangba manba maongda makhal amatagi mayai ka bachinjak sing fagat pangam khide adubu drug yoliba mioi amadi imung manungi mioi khara fagat khi Loinan drive aduda fakat laba mioi sing verification gidamak manak nakpa police station da pukhi chathakiba drive adugi matangda Youth Voluntary Association Ketrigao gi President Abdul Nur na fongdorakpada mamangda Ketrigao gi mafam kayada mayai ka bachinjak yonba amadi chaba lepnanaba khongjang kaya changsinduna lakpani adubu mayai ka bachinjak chaba yonba ki masing hengalakpakum tawri masi thoktananaba ngasi club ki thomi singi oiba mifam ama famduna Mafam Marida drive chathabada mioi sing asi fagat pangam kibani makoi khudimak mayai ka bachinjak chabra natraga chadabra haibadu khangdoknana ba amadi yoliba mioi sing fagatnana ba police ki mateng loduna makhata na drive chathabani makhata na su mayai ka bachinjak ki mayokta drive kaya changsin khigani haiki Loinana Youth Voluntary Association Ketrigao na mayai ka bachinjak ki mayokta changsilakba khongjangda local MLA N Indrajit na maipuna na mateng pangbibagi damak thagat pa fongdorakli Executive Makai akan Mathu meeting on Pamaga, I could drop the Tapahosi and the Tobaging as he drives it. Matang Zatapa Pava Pakanda, Mapam Maridagi, me Yam Laba, drug edict, wherever Saraba, me, Hagapangamcre. Party Bamakasina Masi, Karamanano Paraga, Pitokra Matunda, Party, Gazamak Tadur Pagi, Port Amo Salise, Masi Pashanara, Natraga Makuji, Rulna, Impostor, Papangam, the Vikulai, Port Yau, the Digi Padri, Yum Yambanate, like I could regard the you Mari Martani, I couldn't Karak and a Tora Basumazum, things a little Hangat Pase. Masih koi manakta koi police ki force makai ya nabra haiba port amasun ujai du bahanda anuna kala iba SP ki makada di yam phajana phabam kaise direct jail sal haiba ki khoina madum di ubu phangzare masi koi sarkar si dabu thagat sabam di phongduk sari Ketrigao kendra ki MLA Indrajit mahamak masamak support to bi baga loina mahak ki lising makada ngai chathagiba mase koi amak hanna mahapur leib leitana thagat sari drug si Manipur da khwaidagi hena chawna phangiba mafam koi Ketrigao kendra haiba tare masida koi drive tawdna koi asaba ayon mayam ma pharaga kana thingna bona jari masigi maruiba emena objecti koi tung hagulaiba masama u pharaba lailaisu hairaba koi chainau jingje afaba asengba leibak sigi oiba mi ma thamnaba honabada yuba akoi Ketrigao gi volunteer singda police na Imphal East police na mateng sipangjabani haibasi Department of Minorities and Other Backward Classes MOBC Government of Manipur gi manga super face ki minority pre-matric scholarship pinana ba khangat laba mahiroi single lista asoi baran ba kaya yauram le haina department asina thokpa cherol amada khangalakli hiramasi gi matang da department asina Imphal police station da complaint ama thangkat laba matung thizilluba matam da department asigi hanagi DDO L Mark Jaute amadi accounts officer ke fokhom lung hairiba mioi ani asi chenaram bagalo na makoi ani ki matakta CRPC ki under section 197 ki makhada trial chathanana ba administrative department na order thokre hairi Health Department ki akhanaba mityengama ki makhada ngasi famungdagi hagot kangkhat pangamdraba nupi amada wheelchair khusinakre Health Minister L Jayantakumar masana chatuna Ketrigao kendra gi manung channa thambal khong mayai lekai da leiba toizam bisorchit ki loinabi toizam Rajni chahi nifuda wheelchair adu khusinakhi mahak asi chahi amagi mamangdagi layong khangdana hagot kangkhat pangamdana famungda lairakibani nakalamromda Health Minister L Jayantakumar na toizam Rajni ki leina asigi matang Jennings ki director ga pau fauna reloi na hayeng maktagi hauraga layeng chathanana ba department gi maikai digi sem sare haina fongdoki Health Minister na hai anobalenga asigi makhada maru oina Health Department na lairabagi pankai makhada leiba mioi sing amadi disabled singi health care faganana ba scheme amadi project kaya paikhat pa hokre ngasi sajibugi nongma panba chairau basiga mari leinana Health Department na toizam Rajni gi mateng oinana ba wheelchair ama khudol tamba ngamba asisu yamna laibak phabani makhata na toizam Rajni gi ana layeng gi mateng pangnana ba Health Department na angamba mateng pangani haina mahakna fongdoki
ai chen pe si wari ta re nung sinung ai te de ge ai no pa mai ma pu du su le re adu hoi mi ba na hai ba si ma si khoi choi na ma ki cha mong cha me pharin da na hai ba du di lai mung na ta na hai ba ding am de adu akhoi ki tarap te gi department tarap te gi ai sai tarap te gi honorable mla tarap te gi amasung government sigi tarap te gi khoi pangbiya ma mateng hadat na hai ba tai ma tu pang na ba khoi sem sa ge ha yeng si yar ga de ai control tok ja ba hai ba tai health department ki makha da ko yang jin jaba jenems ke director hau chu khur da contact tore de yar ga de mamang ni yeng ba doctor to gi prescription amasung nei lo ru ba yeng ba makhal ki kan sing do diagnosis sing da por ga am ta lak pi wona hare ngasi thauram adu saruk yakhiba Khetrigao Kendra ki MLA Nahakpam Indrajit na Health Minister Masayauna lakpaga toizam Rajani da mateng pangbaga lunena makhata ba ana layeng da Health Department na thodang lawgani haina phongdokpada apen ba phongdokhi MLA amana Kendra gi oiba khudong chadaba khara haizabada Cabinet Minister Masayauna lakpiba asina lengak asigi pukchel khoijel tinaba adu mayek sengna takli Khetrigao Assembly Constituency ki oinasu makhatana miyamgi apam pam da tanaraga yaifa thaurangi thabak paikhat kani haibagi thajaba MLA asina phongdoklamki Cabinet Minister amana sumai laga masama ki gari da pura laga ina jin nang kadai dun nang hairi do madu tawdu ya de sahi ano bahu bujidana hairaga ai gi lekai je lakpiraga ai kendra da laga tamojina awala pa punamak tamona sumai tawbini haibase ai tamu bu thaga tabangam jati amadi akoi government gi atuki mating nusinana leibase ngasimak mayam da tai haibase ina mayam da hamda tamjari koi honorable chief minister na hairi ji saningai leitraga da koilas tharga kaidong nuai ba leroyo maram maduna chaukhot si haiba targa di akoi leite la mayam je akoi machin unraga akoi machin tanaraga leite ba laira ba thangkat la kanda madudene chaukhot pa lak toisi koilas thaba ngak tene chaukhot pa nate ayu ji gi batak trajina su kamai narak pano kram ngan phagani ab su khangte ri chani leibanina yeng ba ji su kari di ana yeng adun khangdabnina aina bamung ne leise ya boy satpa su ngamdabnina nong gi su ga chabnina ai sim boy tari lonjabne kem ngamdre sekse bamung da sum ta da leibase yam no ai kai ai ga ru khangte yam du Indian Achievers Forum New Delhi na Indian Achievers Award for Emerging Company piduna ikai khumna bot khraba Salai Holdings Private Limited ki chairman cum managing director Naringbam Samarjit Okpagi thoram pangthokre thoram asi lokrakpam laikai development committee na sinduna tera lokrakpam laikai da pangthokibani thoram adu saruk yakhiba wangang loi singna senthok lambi leijadaba khunai asibu senmit lon fagatna na bohona bada achauba thodang loriba Salai bu awang pathak te ikai khumna bot ki Kangpokpi district laiba Jawahar Navodaya Vidyalaya da class 5 taming channabagi February tang 10 April ki tang 9 amasung June ki tang 8 da pangthokani haina tawramba exam adu April tha gi tang 19 da oina pangthoklagani hairi matang swais da break ama lausage mayam bukana taram nokchari bulletin asiki makhata ba pau miyam da bizari Manipur University ki campus sa chathariba chamaga supna manga suba Indian Science Congress Scientific Oibe stall kaya galoina na laibak asik intellectual sing mahiroi sing amadi tongan bihiram kaya da khang hairaba mioi kaya na saruk yaduna mai pak na chathari Manipur da ahan boina pangtok liba Science Congress asina transnational science da focus tawduna angam bathak da sustainable innovation kaya promote tawba ngamna na bohna ga dawri Hariba Congress asida physics, chemistry, physiology, medicine, peace, economics, amasung mathematics ke hiramda khang hairaba novel laureates kayana sarukyari. Loidana chathariba Congress asi yengba lakhiba delegates amana impact news da phongdorakpada asigumba science congress asina state asida natana national ki thakta scientific oibaromda ahongba kaya purak pangamgani Manipur da lairiba lairik laisu hairaba naharol singh amadi mahitamliba mahiroi kaya dasu anauba inot ama piduna innovative oiba wakhalon kaya sagadhanbada achauba mateng oigani khali haina phongdoraki Loidana Congress asida stall famba mioi singh nasu masa masagi mot kaya phongdoknarakhi Mapan
lakpa then akhoi satra sing sigi moina puthoiba ideas sing sisu interaction tawnaraga smain to wiya mane achouba form kano tawnanabagi hangdokpa ngamnabagi policy programming su khara puthoga tawbiya mane hana khanabagi chance mamsu mabrup mamanabasing adagi atailamgi laibasing su utlaga akhoi state si promote tawbiya bagi Congress asibu yengba lakiba mahiroi kayana impact news da phongdorokpagi matung ina Manipur da BJP na luchingba lengak lakpadaki asigumba science congress ama state asida pangtokpa ngamba haibasi lamdaba sigi miyamgi laibak phabani mahiroi ama oina amukta udriva scientific oiba model kaya congress asidagi uba ngamle hairi masimangna anauba innovative oiba wakhalon kaya mahiroi singda fauhanbagi machak ama ohalle haina phongdoraki chathariba science congress asi March 10 fauba leptana pangthokadauri loinana haukiba chahi gi chamaga supna Marisuba Indian Science Congress na Andhra Pradesh ki Tirupati da leiba Venkateshwara University da yumbu oiduna pangthokibani and science congress sin base yam nungai angang gai satra sing da su sina mateng yam pange exhibition taw bodagi angang sing da khang da bakhota ba mayam su khangalle matung ta da su smai sin birakani haibagi asa tawjari hoi yam nungai ko it's a very great experience aina nong churak pasida kharadi impression se phazaro igedara khanba ko the pakhalu bane but I think we are performing very good ahanba sumaina Manipur da pangthok ko jide yam nungai ba phawe duga amuk phau chatri ba habadi akoina khangu da ba je sida puthok pirak ba je yam nungai na haijaninge taseng yam nungai haidi sina platform pi se kaino ha kana khoida innovative ideas mem aduga khoi creative ideas sing putok ana bigi chances sampi so aduna khoida hana leiramba idea de dagi hen anoba idea ma putok bagi chances sam phangi anoba government se I think change a lot change khara din pore mamang da khoi congress sarkar na palamba dagi anoba idea sing mem isam sam nahara kan handaki science congress story sisu after the BJP led government hainingi aduna change khara din pore aduna makha thana su change anoba mayam puraktana awonba Manipur ma purak Maitai khunai asi tribe ni haibada karimata lande Indian Constitution ki Article 342 da piriba tribe ni haibagi criteria sing chap chana laizaba furup amani haina hanagi Commerce and Industry Minister El Jatrana Phongdokre Coordinating Body on Scheduled Tribe Demand Committee Manipur Thawbal District ki mihut kangbu amana committee asina mitai bu India ki Scheduled Tribe ki lista yanghollu haiba khongjang ki saruk amo oina state asida lairiba tongan ba masak naiba miyoi singi mot lobagi chatharakpa khongjang amaga mari lenana Luchingba siga unarubada wafamasi phongdorakibani ex minister El Jatrana makha taraduna aikoina tribe ni hairaga yamna chawkhattaba thak hanthaba jati amagum khanbadi langani kumjali singa amaga jamapan yangkhaida Indian Constitution sembada maitai sing asi karamba kanglupta changani haibasi khangki matamaduda Manipur gi luchingba kharana maitai di tribe nate achauba thak wangba furup ni haiduna tungi khandana general category da chinghankhibani haina phongdora Geographical area da yenglibasu mainland India dagi tokhaina leiba senmitlon da yenglabasu sothaba sing asi yenglaga India government na tribe singbu chakhat hanana piriba khudong chaba sing adu lahogadabani haina phongdokhi awang no pokta leiriba akoi furup sing tribe sing asisu yauna chikhapiu masida maitei hundopinu maitei hundom bataragadi maitei sotha hogani aduga chap manan thong manan chapa na bitang da maitei su tribe amane na thuna lauthokpiu tribe lauthokpi thabosi hogibasi so yankhei dagi na tarela mathang lauthokna lakre ngarang handani Nagaland gi lauthokriba Sikkim gi lauthokriba adumai tawduna Manipur gi su hojik matam chapsai honorable prime minister na masi awang no poki bieng thamingai tanja sida Manipur gi amta ngaraba sotha horiba majority di ojaraga economically backward horiba aduga khudong chawa puno phangdal leraba maitai fruit asi tribe amane na lauthok si tangai chadarba mata Atingkok marusi daba ipagi thangmai ban chairau chingda nauna saba sanglen ngasidagi laisang sangkaduna miyamna khurumba hokre sanglen adu maidingulai semba sana chawbana haunabi matung inna laisang sang adu sangakhi laisang kaba adu da atingkok marusi daba ipagi mafamda hailai katuna miyamna thongni jakhi
Political Science subject doctorate fangkiba ahanba Manipuri oibata natana DM College of Science pu awang pathakta pukhatna na bahotna ramba laikhidaba college asigi hanagi principal Dr. Ningombam Ibobi gi 18 lak suba laikhidaba kumon thoramga mari lainana kana laitraba angang singda potlam kaya khudol tamkhre Panbayai mahi masingi lamda masidagi afaba mahiroi puthokna na bahotna ramba Dr. Ibobi haukiba English singa maka jamapan marfutara mapanda masagi anaba amana singjamai chinga makong chongtham lekai da leiba masagi mayumda laikhidabani oja asina laikhidaba kumon tauramasi kamari leinana mahaki mung manungna kaibi senapatta leiba yaibi len children home da firol chana thakna ba amasung boy kolom kaya yenthoki thoramadu da saru yakiba oja Ibobi ki machanupa Jennings ki surgery department ke HOD N Jitendra na kana laitraba angang sing asibu mi oina na bahotna bada leibak miyam na mateng pangbiu mahaki maikai de kisu lepa laitana mateng pangkhigani haina phongdoki Usha Silai School Program ki makhada numit 8 ni chupna chatharakpa Classical Silai School Training ngasi loisinkhre Training asi Usha International Limited Guwahati ki mateng makhada People's Development Society PDS amasung Desbandhu Club Kasar Assam na punna khusamna duna New Chekon da leiba PDS ki loisangda chatharakhibani PDS ki hall da pangtho ki bangasi ki thoramadu ka mari lenana training asi da saruk yakiba miyoisingda sewing machine su yenthoki phi sabagi hainabi thamduna masana masabu thabak pijebaki wakhalonda chathakiba training asigi ngasi loisanbeki thauramadu Manipur Rural Bank ki manager Dr. Prashna Kumar Balsu sarukyaki Realistic painting ki matang da numitaruk ni chathagada ba workshop ngasidagi khuman lampakta laiba kangsangda lahokre workshop ado Art Society Manipur Department of Art and Culture ga khusam naduna North East Zone Cultural Center ki approve program gi makhada chathabani workshop habdokpagi thoramadu da Art and Culture gi lamda maming leiraba miyoising artist kayana sarukyaki Chathariba workshop asida lamdam asidagi khangatlaba lai yakpagi sinfamda leiriba senior amasung junior artist tarani pana saruk yagadawri Different styles of painting like realistic, semi-realistic, abstract, postmodern, modern and yamma legre. Madu punma si koina yung chalutagazu. To boda di sa koina hainin bazi realistically represent kabayaba. Manipuri yoiba hosiki saktam. Manipuri yoiba pirumba. Aduga akoina uriba. Mausali saktam puri bazu realistic way polama. Adubu yoiba kuri wakan kanga ziwa kuri bana. Akoina hauja chanariba, kingbada chanariba. Realism asina hena koina maru ya ranjo. Maduna ni hauja realism na thorpa hinduratna realistic adai social realism hai. World Oral Health Day gamari lenena angang singgi oiba layak pa changdamnaba mangasi Jennings Hospital gi Dental Science College ta pangthokre changdamnaba sida class 1 daki 8 faw bagi mahirui chamagani furom na saruk yaki layak pa changdamnaba sigi fall ngasi nungthi lauthoktuna makok mathang taraba singna man tha sigi tangkunda mana mathumien thoklagani Hauzik sanabaki pau Youths of Unity Wangjingna Sinba Ahanba YVA Trophy State Level 6 Aside Football Tournament ki winner Mangal FC na oikre Tournament asi Wangjing ki SK Laikai River View Park ta haukiba February 19 dagi team 13 na saruk yaduna chatharakpani ngasi final match ta Mangal Wangjing FCB na YDA 10 thabu goal ani amada maithiba piduna tournament asi ki winner oibangam kibani Sajibu nong mapanba chairau bagi saruk ama oina yamna top pa maongda football match ama pangthokre Imphal East ki manung channa Kongpal da laiba Amateur Athletic Association ground da pangthokiba friendly football match adu Makeup and Costumes Guild Manipur amadi Amateur Athletic Association ani ki marakta sanaki yamna nungaiba match adu da full time ki manung da goal amata chanaba ngamdabadagi tie break da Amateur Athletic Association na Panjil Mari Ohumda Makeup and Costumes Guild pu maithiba piki
Manga Suba El Rajbabu Memorial Junior Volleyball Tournament ta Bake Sana Kaithel semi final gidamakta sem sakre thasi ki tara mari dagi chatharakli ba volleyball tournament asiki taruk suba likta Bake Sana Kaithel na NYVA Team A Naurembu straight set ta point kunmanga kulumdoi kunmanga tara taret amadi kunmanga tara nipan da maithi ba pikhi baga loinana taret suba likta na YMDO Hairangoi thongna NYVA Team B Naurembu straight set ta point kunmanga tara taru kunmanga tara nipan amasung kunmanga tara taret da maithi ba pikhi tournament asiki nipan suba likta NYDC Team A Khaidem na Mitkha Mayang Imphal bu straight set ta point kunmanga tara nipan kunmanga kun amasung kunmanga kunithoida mapan super league na SDC team na Samurauna NYDC team B Khaidembu straight set ta point kun manga tara mapan kun manga tara manga amadi kun manga tara mathoida maithi ba pi bangam ki Manipur gi puwari da ningsing duna lairaga da ba kum jalising amaga chamapan marfu mari gi March tara mari da Hairangoi thong gi sanabung asida thokiba tamthiba thodok amana maram oiraga Dhanabati Memorial Volleyball Tournament asi makhata na pangthok khidraba matung amuk hana All Manipur Volleyball Association gi lamjing makhada Young Men's Development Organization Hairangoi thong sinduna chathari volleyball tournament asida team ni pana saruk yari hayeng tournament asiki makhata ba league match mari sanaragani Taramari Suba DSA Trophy Invitational Football Tournament ta thasigi kunmathoi degi pangthokpa hauragani hari All Manipur Football Association gi lamjing makhada District Sports Association kakching na sinduna pangthokpa haugadoriba tournament asigi group A da KPS C Kakching YDO Sora Amadi DYA Elang Khangpokpi Group B Dana AFC Thobal Athokpam UBSA Mantak Amasung KM SWC Kairak Makhaga League match singda lamba taunaragani haina DSA Kakching gi secretary na thadorokpa Cherol Amana khangalagli Ani Suba Indians Women's Football League tha asigi kun manga dagi Shillong na yumbu oiduna pangthokpa hauragani League asida Eastern Sporting Union Manipur Rising Students Club Odisha India Rush Social Club Indira Gandhi Academy of Sports and Education Gokulam FC Kerala Kripsa Manipur Amadi Setu Football Club na saruk yaduna league match sing da athoi ehen tanaraba matung makong matang tarakpa team mari na semi final da lamba taunaraga final match sanagani thasigi kun manga the defending champion Eastern Sporting Union Manipur amadi Indira Gandhi Academy ki Sports and Education ani na league asigi ahanba match lamba taunaragani April 30 thoi da semi final ki match ani mak sanaraba matung de April 30 manga da league tournament asigi final match sanaragani Lakliba April Kuntaruk tagi May Taruk Fauba Bhopal da pangthokadoriba Nipan Suba Hockey India Junior Man National Championship ta saruk yarugadaba Manipur team semnanaba trial selection pangthoklagani haina Manipur Hockey ki cherol amada khangalakli Sai ground takel pata lakliba April gi kunmathoi amadi kunithoi da pangthokadoriba trial selection asida Manipur Hockey da affiliate tawraba unit club amadi association singna sanaroi sing tharaknanaba cherol asina khangalakli Aroi bada bulletin asigi headlines amuka hana miyam da thamsage Maitai singi anauba chahi hauba numit sajibu nongma panba chairauba ngasi lining laishon chatnabi amadi harau tayamba kaloina pangthokli Imphal East Police na Khetrigao gi da mayai ka bachinja ki mayok da drive chathakre police personnel amayauna mioi marfutara rom fagat pagamkre Amasung Mitai Bu tribe ama oibagi Indian Constitution ki Article 342 da piriba criteria sing chap chana laizaba furup amani haina ex minister El Jatrana hairi